ꯊꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯕꯣꯏꯔꯦ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯅꯪꯕ ꯃꯃꯥꯁꯤꯅ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯒ ꯃꯃꯥ ꯃꯆꯥꯁꯦ ꯆꯥꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯍꯤ 3ꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯃꯄꯥꯁꯦ ꯁꯤꯗꯣꯛꯈꯤꯗꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯆꯤꯡꯁꯤꯗ ꯁꯤꯡ ꯈꯨꯜꯂꯒ ꯁꯤꯡꯕꯨꯟ ꯐꯥꯔꯒ ꯃꯆꯥꯁꯤꯁꯨ ꯃꯅꯪꯒꯟꯗ ꯄꯣꯠꯁꯜꯂꯦꯔꯒ ꯁꯤꯡꯁꯤ ꯈꯨꯜꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯅꯤꯗꯣ ꯏꯕꯦꯝꯃ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯒꯤꯅꯦ ꯆꯦꯡ ꯆꯥꯛ ꯋꯥꯜꯂꯒ ꯑꯃꯨꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯁꯤꯡ ꯆꯟꯕ ꯆꯠꯄꯣꯏꯔꯦ ꯆꯤꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯉꯁꯤꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯨꯟꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯒꯁꯨꯅꯦ ꯏꯂꯥꯞ ꯂꯥꯞꯇꯅ ꯃꯌꯥꯝꯒ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯄꯖꯥꯠꯅꯤ ꯁꯤꯡ ꯆꯟꯕ ꯍꯥꯏꯁꯦ ꯁꯤꯡ ꯑꯀꯪꯕꯁꯤ ꯈꯨꯜꯂꯦꯗꯅ ꯑꯗꯨꯒ ꯊꯨꯞꯄꯒ ꯃꯄꯨꯟꯁꯤ ꯄꯨꯟꯖꯜꯂꯦꯔꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯅꯦꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯍꯧꯔꯤꯕ ꯋꯥꯄꯥꯟꯗꯨꯗꯤ ꯌꯥꯅꯤꯡꯗꯕ ꯃꯃꯥꯁꯤꯅ ꯑꯗꯨꯅ ꯑꯀꯪꯕꯁꯤ ꯈꯨꯜꯂꯒ ꯁꯤꯡꯕꯨꯟꯁꯤ pullaga ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯃꯥ ꯃꯆꯥꯁꯦ ꯆꯥꯕꯁꯤꯗ ꯃꯆꯥꯁꯤꯁꯨ ꯅꯣꯡꯃꯒꯤ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛ ꯑꯗꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 12-13 ꯍꯥꯏꯔꯛꯄ ꯇꯟꯖꯥꯗꯣ ꯑꯗꯨ ꯐꯥꯔꯕ ꯑꯗꯒꯤꯗꯤ ꯆꯤꯡꯁꯤꯗ ꯁꯤꯡꯁꯤ ꯈꯨꯟꯅ ꯃꯃꯥꯁꯤꯅꯒ ꯁꯨꯝ ꯈꯟꯕꯖꯥꯠꯅꯤ ꯑꯩꯈꯣই ꯏꯃꯥ ꯏꯆꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯁꯜꯂꯗ꯭ꯔꯥ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯁꯣꯔ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯛ ꯊꯟ ꯆꯥꯕ ꯐꯪꯅꯕ ꯑꯃꯨꯛꯇꯗꯤ ꯄꯤꯅꯕꯤꯕ ꯏꯁꯣꯔꯅ ꯃꯃꯥꯁꯤꯅ ꯍꯦꯛ ꯆꯤꯡꯁꯤꯗ ꯍꯦꯛ ꯈꯨꯔꯝꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯁꯦ ꯅꯥꯗꯅ ꯁꯤꯡ ꯆꯟꯕꯁꯦ ꯆꯠꯄ ꯉꯝꯃꯣꯏꯗꯧꯔꯦꯅꯦ ꯑꯗ ꯃꯃꯥꯁꯤꯅ ꯈꯜꯂꯦ ngасꯤꯗꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯊꯣꯛꯅ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯦ ngасꯤꯗꯤ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯡꯗꯣ ꯆꯜꯂꯨꯗ꯭ꯔꯒꯗꯤꯅꯦ ꯃꯕꯥꯅꯤꯁꯦ ꯆꯔꯥ ꯍꯦꯟꯗꯣꯏꯕ ꯑꯗꯩꯗꯨꯗ ꯃꯃꯥꯁꯤꯅ ꯈꯜꯂꯦ ngасꯤꯗꯤ ꯑꯩꯕꯨꯗꯤ ꯐꯔꯦ ꯏꯆꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤꯅ ꯃꯥꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯈꯜꯂ ꯂꯩꯀꯥꯟꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯏꯃꯥ ꯀꯩꯗꯧꯔꯦ ngасꯤꯗꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯕꯁꯤꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ 이마징 ngасꯤꯗꯤ 이사제 쪽ꯊꯕ나 와ꯕ나 ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ 이마 이자 ngасꯤꯁꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯅꯅꯦ 이마ꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯤꯅꯦ 이마 이ꯕꯨꯡꯉꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ 이마 ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯒꯦ 이마ꯏ ꯃꯍꯨꯠ ꯑꯩ ꯍꯦꯛꯇ ꯆꯠꯀꯦꯁꯦ 이마 ꯍꯥꯏꯔꯦ 이마 이ꯕꯨꯡꯉꯣ 이마 이미ꯠꯇꯗꯤ 이자제 ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯅ 이자ꯅ ꯁꯤꯡ ꯆꯟꯕ ꯉꯝꯃꯣꯏꯅ ꯈꯜꯂꯤꯅꯤꯅꯦ ꯑꯅ ꯃꯃꯥꯁꯤꯅ 이마 ꯑꯩ ꯉꯝꯅꯦꯃꯤ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦ ꯑꯩ ꯀꯤꯗꯦ ꯑꯩ ꯀꯩꯝꯇ ꯑꯀꯤꯕꯒ ꯂꯩꯇꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯕꯨꯜ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯑꯒ ꯌꯣꯜꯂꯒꯅꯦ 이마ꯒ 이바ꯅꯤ ꯆꯥꯅꯅꯕ ꯆꯦꯡ ꯋꯥꯜꯂꯛꯀꯦ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯃꯄꯤꯁꯤ ꯏꯔꯥ ꯆꯦꯠꯂꯒꯅꯦ ꯃꯃꯥꯁꯤꯅ 이마ꯒꯤ ꯕꯨꯡꯉꯣ 이마ꯅ 이자ꯕꯨ ꯅꯣꯡꯃꯇ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯁꯨ ꯄꯤꯖꯕ ꯉꯝꯗꯦ ꯅꯐꯤ ꯐꯤꯔꯣꯟ ꯐꯖꯕ ꯑꯝꯇꯁꯨ ꯂꯩꯕꯤꯔꯒ ꯁꯦꯠꯍꯟꯕ ꯆꯥꯍꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯆꯥꯛ ꯐꯪꯉꯤ ꯅꯣꯡꯃꯇ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦꯅꯦ 이마ꯒꯤ ꯕꯨꯡꯉꯣ 이마ꯅꯤ ꯅꯪꯅ ꯉꯁꯤ ꯁꯤꯡ ꯆꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ 이마ꯒꯤ ꯕꯨꯡꯉꯣ ꯑꯅ ꯃꯃꯥꯁꯤꯅ ꯀꯞꯄꯦ ꯑꯗꯒꯤꯗꯤ 이마 ꯀꯞꯀꯅꯨ 이마 ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯁꯤꯡ ꯆꯜꯂꯨꯒꯦ ꯁꯦ ꯀꯞꯀꯅꯨ 이마 ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯆꯠꯂꯨꯒꯦꯁꯦꯅ ꯐꯔꯦ ꯅꯪꯅꯅꯦ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯆꯠꯂꯣ ꯁꯣꯏꯗ ꯉꯥꯝꯗꯅꯅꯦ ꯏꯆꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯕ ꯑꯣꯏꯖꯅꯨ ꯆꯠꯂꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯤꯡ ꯆꯟꯕꯗꯣ ꯆꯠꯇ꯭ꯔꯦꯗꯣ ꯁꯤꯡ ꯆꯟꯕ ꯆꯠꯇꯕꯗꯨꯗ ꯆꯤꯡꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅꯁꯨ ꯈꯟꯕꯖꯥꯠꯅꯤ ngасꯤꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯤꯡ ꯆꯟꯕ ꯂꯥꯛꯇꯦꯗ ꯑꯅ ꯈꯟꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯈꯨꯗꯤ ꯗꯛ ꯂꯥꯎꯅ ꯆꯩꯇꯦꯝꯗ ꯊꯣꯛ ꯊꯦꯡꯖꯜꯂꯒ ꯇꯨꯁꯟꯕꯅꯤꯗꯅ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯁꯤꯒꯤ ꯆꯩꯇꯦꯛꯁꯤꯅꯅꯦ ꯈꯨꯗꯤ ꯊꯤꯍꯜꯂꯦꯅ ꯃꯥꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯆꯩꯇꯦꯛꯁꯦ ꯑꯗꯒꯤꯗꯤ ꯆꯤꯡꯁꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯁꯤꯡꯁꯦ ꯇꯥꯞ ꯈꯨꯜꯂꯒ
ꯊꯧꯔꯤꯁꯦ ꯊꯥꯔꯦꯒ ꯁꯤꯡ ꯑꯀꯪꯕꯁꯤꯡꯁꯦ ꯇꯥꯞ 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 ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅ ꯅꯍꯥꯅꯤꯅ ꯁꯤꯡ ꯀꯣꯛꯊꯣꯡꯁꯦ ꯁꯥ ꯂꯥꯎꯅ ꯐꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯅꯍꯥꯟꯈꯩ ꯏꯃꯥꯅ ꯄꯣꯔꯛꯄꯗꯩ ꯑꯩꯒꯤꯁꯤꯅ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯁꯤꯡ ꯌꯥꯝꯃꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯃꯥꯅ ꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯒꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯃꯥ ꯈꯨꯗꯤ ꯊꯤꯕ ꯆꯩꯇꯦꯛꯁꯦ ꯁꯤꯁꯤ ꯌꯥꯎꯔꯝꯃꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯍꯦꯁ ꯁꯤꯒꯤ ꯆꯩꯇꯦꯛꯁꯤ ꯅꯠꯇ꯭ꯔꯅꯤ ꯉꯁꯥꯏ ꯑꯩ ꯈꯨꯗꯤ ꯊꯤꯕꯗꯨꯕꯣ ꯑꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯤꯡꯕꯨꯟꯁꯤꯗꯩ ꯁꯠ ꯂꯥꯎ ꯁꯠꯇꯣꯛꯑꯒ ꯑꯃꯨꯛ ꯂꯪꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯆꯩꯇꯦꯛꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯤꯡꯕꯨꯟꯁꯦ ꯊꯣꯡꯒꯠꯀꯦꯅ ꯁꯠ ꯂꯥꯎ ꯊꯣꯡꯒꯠꯀꯦ ꯁꯤꯡꯗꯨ ꯀꯪꯕꯅꯤꯅ ꯌꯥꯡꯕꯅꯤꯅ ꯊꯣꯡꯒꯠ ꯉꯝꯒꯅꯤꯒꯤ ꯋꯥꯈꯟꯗꯅꯦꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯆꯠ ꯂꯥꯎꯅ ꯊꯣꯡꯒꯠꯀꯦ ꯇꯧꯅꯤ ꯃꯆꯤꯐꯥꯎ ꯂꯦꯡꯉꯝꯗ꯭ꯔꯦꯅꯦ ꯉꯁꯥꯏ ꯁꯤꯡꯕꯨꯟꯁꯦ ꯑꯗꯒꯤꯗꯤ ꯑꯁ ꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯝꯃꯁꯨ खितंग गायरदी खितंग खक फंगदी इमा इचा पुक थलोय सिदगी फंगप पैसादुना अदु मी इमतंग लादी कोक योंगनब थोंकलदी आइसे पुबा ngamni se कोक पु योग्रदी मी इमता लाकपा गायगे अवाबा पोथाबा ओइना गाक फंगे अना खंदना माजे गाक फम्मे मी लाकपा गायरे अदगी मी जे अमतजु लाक्त्रे नुमिसु तासले आई इमा मसाजु नुंगाय हौदे अंगता ngamब्रे येंगेसे ना माना अमु थोंकके तौबदि ngसाइ चेक्ते माना लंगथोकिबदो अदु मु यावबो उरेने थुबिया अदगी माना हस माजे पाखतपम यावरे किजबमजु पोए चेक्तेक से आइना ngसाइ मुसु आदजु आइना खुदी दिबमदजु मु लंगथोमे अदु सिंबुनदा मु यावरमे सिंबुनदा मु यावरमे ना मु लंगथोकरे दो अमुसु मु यावरमेने अस यावगे यावजरजनुदा आइ मसे थोबम लानी ना ngसाइ सिंबुन ngसाइ मची लेंगमदबदो माना ngसाइ दि याम लुंगिबने गी वाकन माना हेत्ता फालाउ थोंगजे लुक्राउ यांगेने अदै माजि ngए करिनो ngसाइ दि मची बाउ लेंबा ngamde दुगा हुजिंगना लुक्राउ यांगेजे अना माजि ngसाइ चिंगनबम पोक्तना मसाजे पाखत पोइ नुंगाइ बोइ थकत पोइ वाखनजे खन खनदना माजे बर मकोकता सिंबुल चौबम पुरी बगादो ngसाइ चैतेक्तुना यांगहलि जानेबा माजे अदगिदि सिंबुन पुरैगादो अरुम्बा फाउदंगै माजे पर 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 मयुम ताने हेता लाकपनिदना अदगिदि सुमांग मतोनजिदा माना पोरेबा सिंबुनजि बम लाउना थादरे थादरगा ममाना हिप्पिबा जगादो ताना प्रब लागा इमा इमाना मा इमागी बुंगो हलाब्रोइ चाबो औ इमा हायरगा माना ममाजिदा तम्मे इमा आइना ngसाइ चखिबदा चैतेमदा खुदी थी अदगी आइना हुंतोमे अदगी सिंगपुनबदा यावरे खोले अदगी हौदै लोइबाउ ममाजिदा वारिसे तम्मेबा वारिसे ममाजिदा अदगिदि ममाजिना इबुंगो अदुदि चैतेक्तो इमुंगदा पुसला उ याद्राना ममाजिना हाय ए अदुदि सिंगपुनदा याहो इमा लौसलुगे हायरगा थोलकपसिदाने हेत्ता सुमांगिदा सिंजिने हेत्ता गारी मपोल अहुम मरि दौना हेत्ता पैरा लैरममनिने सिंग मयामजे अदगिदि ngसाइ नुपा मचाजिना पोरकपति सिंग मपुल मचा खक्तनिदो हेत्ता माजि ngak खिदना दगी हराउजो हराउरे ngak चुंगए तौरमिबा मतौदो अदगी मु माना प्रब चांगागा इमा सुमांगदे सिंग मयामजि येंगु लाउने इमा अते येंगु लाउने थोलौनेना ममाजि चिंगागा प्रब पुथोरे इस सिंगजिदि थोक यामग्रे दैबुंगो इस इमा इचा नुंगाइरानि सिंगजि याम यामेबु अना हायरगा ममाजि जु ngए अदगी कदा नंगना चैतेक ऐदुदि कदा अना हाय इमा चैतेक तुनने तु आदा खोइगी मांगोनगी लमयाइजिदा फैना ता लैरे तु अना हायरगा चंगजलगा तु सिगी चैतेक सिने अना ममाजिदा तम्मे अदै ममाजिना चैतेक सिदा खोइरम्मे चैतेक सिदा खोइरम्बदगी ngसाइ चैतेक तो खोइगे हनुबी मसा याम फजाबी म ओनथोरेने ममामजाजिदि ngak खरबनी ममित मनाका चपचप युंगा पाखत पोइ नुंगाइ बोइ तौबजिदा हनुबीजिना हायरे चासाइ सुजा कीगनु ngakanu आइजे नोइना सिंग हेक थीरिबा उमंग चिंगदो चिंगदुदा लैबा लाइरेमबिनी आई अदुनाने ngasiba numisidagine ai namana chagi mateng pangge noina chuk changlaba chuk kuiraba matamje nongmata u pambi imta yanthatana wa pambi imta yanthatana ngasi baw manungjida tawraktri akangba usa wasa khunba natana namana he khoirambado ai khangdaba nate adunane namana chana he waraba matamdane ai bu hek ningjanga u ai heta noigi nanakta
ꯂꯥꯛꯀꯦ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯅꯅꯦ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯟꯁꯤꯡꯁꯦ ꯌꯥꯟꯊꯠꯀꯅꯨ ꯑꯀꯪꯕ ꯎ ꯋꯥꯗ ꯄꯨꯈꯨꯜꯂꯨ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯖꯔꯣ ꯆꯥꯕ ꯊꯛꯄ ꯅꯅꯤꯡ ꯊꯨꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯣꯏꯖꯔꯣꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯂꯤꯟꯖꯥꯎ ꯑꯃ ꯑꯣꯜꯂꯒ ꯃꯥꯁꯦ ꯆꯤꯡꯗꯨꯗ ꯖꯔ 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 ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯁꯥꯏꯒꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯆꯤꯡꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯕꯣꯔ ꯄꯤꯔꯝꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯅ ꯃꯃꯥ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯦ